Risk factor of diabetes haibadi diabetes karamna nari haibasigi matangda ngasigi video sida aikoi nainaminasi maramdi aikoina diabetes karamna nari haibasi khanghodaba taragadi aikoina tungi punsida achouba khudongthiba kaya mayongnarakpa yai ai mayam ai samak rameswar thoksom diabetes educator ahanbada obesity haibadi aikoina fat henba maruoina aikoina fat se aikoi pukki saruk swaijida yamna henba masisu diabetes oiraknabagi maram ama oi anisubada diabetes naraknabagi maram si aikoina physical inactivity masisu amani haibadi aikoina physical activities mayama hantarakpaje tara suba point da aikoina nainaba yabasi maruoina diabetes oirakpagi maram se aikoina medication jisu amane medication sida maruoina aikoina steroid kapa amadi aikoina cholesterol gi hidak charakpa sumba mayam jisu aikoina diabetes lakpaga yamna mari leina